Christmas kumhaina lakpada MP Dr. Angomsa Bimol Akoijamna Manipur Miyam da Yaifa Pauzal Pirakli Mahaki Yaifa Pauzal aduna makhatana Mahausa amadi kumgi ahong banaiba matamgi khonglei induna lakliba miyoiba aikhoigi punsi khongsatta chatnabi amadi harau kumhai kayagi mikup singi marakta ama oiriba Christ ki mapok na lakpada ireicha khudingmakta nungai Yaifa Pauzal pijari maming tonganba amadi mapan thongda khetnabo oina uriba lining kayagi nungi oiba wahanthok ama oiriba paujel pautak nungsi chanana amadi achum aran Khangna hingba miyoibagi punsirol oigadabani masigi mayokta lining gi natraga miyoibana semba wakhalon chatnabi natragana posak kharagi mamingda khatnaba yetnaba hana sunaba miyoibagi puwari da thoktaba nate aikhoigi iramdam asida su thokre amadi thokli adubu lining kaya asigi nungi oiba wahan thok nawhauna ningsingduna achum aran wareptuna kundaminariba furup amadi miyoi khudingmak nungsi chanana hingba nungai yaifaba tangdu leitaba iramdam ama oiba Sanu haina mahakna makhatari Christmas kumhaina lakpada Progressive People's Alliance Manipur PPAM na Manipur Miyam da Yaifa Pauzal Pirakli kumhai asina lakpaga iroinana lamdam asida ing chikpa nungai Yaifa purakpa oirasanu loinana Manipur Miyam ge Christmas ki Westi National Highway hangdokpa amadi miyoibagi punsibu kanba haibasini haina phongdorakli PPAM na thadorakpa cheroladuna makhatana tongan ba CSO singna kumhai asigi manungda karigumba pamdaba thodok amata thokhandanaba hotnasi hairiba CPPAM na su taramna okli adubu PPAM na ahanba oina anti-social elements singda kanganjaningbadi senglaba kumhai asiga mari leinana Khudak-Khudak-Ki micham miyam dagi nam haduna sankhai thumkhai tauba lut tauba highway drivers singda kihan khanghanduna phuba chaiba tauba kaya asi Khudak-Khudak-Ki leptuna Manipur da khundaminariba kanglu furup khudingmakki mipum khudingmakna kumhai asi saruk yananaba chathok chasin taubada akhi akhang yaudana safe oina chatpa yahangadabani hojiklamdam asida thokliba irang asi wari sanaraka waroishin purakna bahotna minasi demand amma hek taubaga national highway thingzenba blockade tawriba kaya asi moral yaudaba wakhal khanthaba watpagi thawongni maramaduna national highway sing hangdoktuna Manipur da leiriba mipum khudingmak free movement yahangadabani haina makhatari Christian lining chatpa singi senglaba kumhai Christmas na lakpada thadau inpi Manipur na thadau community amadi Manipur miyam da Yaifa Pauzal pirakli kumhai asina lakpaga iroinana lamdam asida ing tappa thazaba chaukhatpa purakpa oirasanu haina pauzal lakli thadau inpi ki president James thadau na khudyak piduna thadorakpa cheroladuna makhatana English ngani kulhumdoi gi May 3 dagi haurakhiba Manipur gi irang asina thadau furup ki miyoi singda chauna chaitheng piduna singnaba kaya ga loinana awaba kaya mayok naduna lakli adumoinamak nungsinaba ngakpi bahaiba wakhalon ga loinana Manipur da mahausagum amatoina nungsi chanana leminanabagi pandam ga loinana lamdam asigi tongan ba CSO sing Kokomi Amuko Fox Arambai Tengol na chingba kayaga haukiba August thada wari sanaki kundaminariba kanglu furup amana amabu ikai khumnarabadi lamdam asida tangdu laitani hingba ngamgani haibadu ningsinghali Christ ki senglaba mangalna yelhomi khudingmak maitai naga maitai pangal thadau chingba singi mari hena chesin handuna mapangal kanba nungai yaifaba lamdam ama oirasanu haina pauzelakli